Manipuri Wari Pambi Channel na tabiribo pumnamakpu amuh hana taram noksari ngasisu mayam gi ngaihak pothana namagidamak Manipuri wari masa ani khaktang puduna laksari ahanbagi wari masa sigi maming Nupina Nupa Senba wari masa sigi aiba Songtham Narendra wari masa se hana taminarasi Ramesh tumtharure Magi mayu madudi manatana kanasu laitabani mama mapa laikhidraba matungda masin manaw loina masit khaidokna khre masanupi atombi duga maga makhoi anidang yumjaw aduda laihore masanupi ado mapanda lairik tamli asuk yamna naitom taraba matam asida kanano ahing nongjai sida kanano amana mapandagi kaurai nupigi makhon mali magidi konthom sulondabani aduna yamna komna sanglaktuna mangon karaklibani Ramesh tana khumdana khanthakhi thong asibu hangladara masibu ahing nongjai da thoi haiba lamlaima haiba dura asuk kuina lamlaima amatta mongdraga ngasi khanghodana lamlaima nati nupi asengbani to kaure Ramesh ai ni ne hey thong hangune thong hango thong hangli nupi ama tupi ama uplaga nipa saraga lakli thong hek hangbaga imungda sangsilai aduga thonga sili Ramesh ipa pakhatli mai marang kaina ngandaba nongjai gi matam adu nupi aduna hairai Ramesh ayum thadoktuna selaklabani nangi nanakta Ramesh kumpham khangdana wa ngangdana leibado uraga nupi duna hairai nang wa ngangdriba karigino nupi amana pumnamak thadoklamlaga nangi nakta selaklaga nangna tuminna leiriba karigino ai siruro haibro thangka yauriba jani ithanta thinjilaga siro hairibraba Ramesh na khumlai nangna tawriba se karino ahing nongjai sida nangi marriage ki invitation card ai fangle wado loisindringai da nupi duna khumlai aiga luhongani haina tawbuni pado aikhoi imana sina duna tawbani aduga ikoi dana khangnarakle magi nupi ama sandenda leiramle masa nipa ama su isau sauna leiramle aduga magumba second hand amana su hai ai animak lawni kaya da usitri bano thangjau thaudaba amana makhajai aduda yalaga pen gadabani ai chapchana tawba pami nang natana aigi awaba se khangbi gadaba kana su laite imana naraiba gengjero haina thadoroklabani magi se selaiba haibaduni nupina nupa senba Ramesh na khumlai nang aigi nakta yaure haibase imada pau pikro masu mapukning yamna waramgani tawrakliba mataw adudi panthaba yawa natre nupi ado famhalli adudagi di Ramesh na pau pinanaba mobile da Joy Prakash amadi imobi da phone tawi maga sidung nadung tinaribani adubu siraba matam asidadi phone paidre ma phi tan set katli phi sena khanthara Devadas ki wari ado mado wari ni adubu sang chongthora paru Parvati do masu ahing nongjai Devadas unanaba ikai ki hundoktuna magi ka da sanglakhi aduga magi mamai ngakpi khide Devadas na Ramesh na Devadas ki wari paruraga Devadas pu yamna sauningki ma nipa thokte ai nalamda duna tawbani ai oiramlabadi setuna lauram gadabani aduga homo saraduna toren mapanda thengnaruba luhonga daurabi paru ado marai bakta khoijaina ka kanba saraduna magi do onthokna paktre rasi yaudre napsadaba mana jagoi sabi gi manakta satuna yu thakladuna masabu manghan jaraga kari thoi haiduna tawu saribano paru ado puraga kadai danoma punsiama hauramba tarabadi paisa su paidau pairini nipa thoi hairam gadabani ngaingamdrabi nupi aduna oina saksila keda tawduna leiriba karigino furirama ko helisilaga loire aibu puduna chalase kadai dano sida koina leiba yaroi atopa mafam amada thille Ramesh na urai magi mase memtombi magi damakta pambom tingbi gadaba masi aduna haiduna ta leibani hainupi ama thinaraba tawsine nangna yadraga aikoi thigene Ramesh na yaithattuna lakhi ngasidi ma mase memtombi gi yarakta tare masena nongma haiki ibungo
nang haigru makhongdagi nupi ama khangnabra paukhum ngaidana mana hairaki nupi ado onthokni sang thaubi thaba ingkhang ka haikhrabi yum pangadabi hai lausilasidana aduk yamba wahang adubu karam haina amukta da khumdoino masena makha tarakhi mama aduna hangbiu hairene ma haiba yamna la i pithokhrora natraga ngahen khrora hanglai makoina nang yamna pami paukhum ado numit adu da khum khidre pangkui kuidana luhongbugi bato lai nupi adugi arang arakna pit pit langhanduna thana pakna sauraba maron laiteng laba Ganesh ki murti ama makokta sauna lupana hatpa baton aduda naptuna sakaubugi baton so hablai lena ge haiduna taubugi mawongni sosti gi baton amaga haplam gadra yengmani madumakti hablaktre laklebi nupi ase nungai yai phaba imungi masani Ramesh ka makhoi ani unaduna ta lairibani marak ta wari sanai Ramesh ki mong matause mana yamna pangdabani haiduna mi oina thaba pot natte karigi su yaningani nipa thoktaba mibu kanai nupina yaningdoino adubu makhoi ani tinai kari marino nakhai ama iseng sengnadana mana saiduna ta lai nang khongrau set pada matik chadaba nipani Ramesh na isau saubide khumdum khumki kaino khongrau gi mahutta phanekta oina ontharo siro mabu haibala I haiba pausu nungsin muk hek kungi Ramesh na khalli mapa saba mathoktuna chatta khrasanu yum palini haiduna kari tauraga yum leptoino mimang phamnaga kumai oina naba kari tauraga sani punsigi mipal tangdana mai haigatna karamna hingba yani mama su mapa su laitaba nipa amana aduga su nipa thokte haiduna ta noknaba sariye nipagi sangyeng pele maruk mapang mayam ama nipagi sangyeng mai pakna khre nongjai asida laklibi nupi asisu Ramesh bu nipagi sangyeng lauba lakli nipagi sangyeng da nipa ama maithiba piram laga telephone tawkhiba zoiga imobiga asa tawba yadre nupi sidi ngai ngamdre mataw adudadi Ramesh na nupi ado thuna puthoktuna thokhiba tai nupi aduna purakwa makong ani panba engine gari ado nupi adudagi so lauraga makoigi yena khade insilamle adudagi nupi ado poduna thorakle yumgi so lonsilamle aduga magi motorcycle ado inthokle thang ten ka di pudre maramdi mabu kalliba nupi aduda thang yawi haibani isoi daba mase memtombi da satuna thong thiluba tare ma khakkani tawrakliba mataw aduda pambom tingbiga daba gari start tawre nupi ado maning aduda tonghalle khongjel jangna laikhatuna gari ado mangda nungsit ke mang thari nupi aduna kaino ama Ramesh ta pirai hairai se 15,000 ni paisilo mana makha amuk tarai aigi ATM card pairi paisa yamna leibajani haida hairo ai dauge lambi da masega telephone phangnare hairai aduni dana nipa haibadudi ai tauge makha tabadi aigi da pura u wahang amala I nupi dubu kanano aina haiba luhonga dabagi baton chalabi duni ai laklaga loina tamlage ise aroi bagi wari masa sigi maming kamdau si haibano onthokpa numit haibaduni asiguma numit amala kani haibase khallude ngasidi lakle ibosau amadi ibesa nungsa ta mamai do yairaga mangakta lay pareng amamam siraga ningaidana phamlakliba se phana kuide phamdringai gi mamangda ibosaudi laikai gi naha kharagi kindagi hauraga khongpak madai hendoktuna sajai amasu tumna sakhrabani masado pop thabaduda kharasu popabani mathun laitana phamgadabado yaroi haibadagi yamna wana pungkhai amamuk pharamani ningaidana phamlakliba se mi mayam aduna koisin bane yau ngangsilakpane tawpham lakpham amata khangdre thangnana phamliba ibesa do mangon luktharaga michina phalap yenglai mana su yenglubada hek micha nei wadi ngangnade ibochau ibesa mayum loina pale mayum aduda nupi amadi nupa loina leinai ibesa di sahi ani mukta ngai riba masa pisak ama seli masu phajare laikai gi maya paibi singna masam
lam lam dun phoi bada makok ado sikpana loirabani adubu sikpham khangdre maramdi magi masamado somlap laikai gi machin yang bi nupi amana kati puthorktuna kakpi khrabani loire yengbada akiba fauri makhoi ni phone da khangnarakpani phagi dagi si aukhibani amasu pakhang ni laisabi ni haina hainaraga khangnarakpani ikui kuidana makhoi ani khangnak naksinakibani ngasidi makhoi ani unabagi thoram ama sillaga naitum oina lakminaraga jingjagi uku amagi asongmo mafam duda nungsi wari sikthanarambadagi laikai gi mina faduna waraklambani mayam aduna ama sangsin hangi athiba wahai tabada hangoiba mayam amasu saibirami oktabi phawba haibirabani makhoi ani khumde khumubada amukka hena sadawribani khudai takhalaga setpa yu phajana ngaubuna amana sangsilaktuna sathibo wahang khara hanglare hey nakhoi ani haujik kaidosige ha police kauro pressman kauro sengna khumu nakhoi kamaina tawse haribano nasin jumdragadi noi ani ma hatokani haujik ibo chauba amadi ibesa yengnai wadi hainade nupaduna notchilaga khol khara kalap hairakpaduda ibo chaubana yamna nolukna haijai yargadi kanamata kaubiganu akhoi yumda loina farak tanarani akhoi bu ngakpiu ibo chaubugi wado tabada mayamado yaulauna laurei sendan salaga thage tawu fawu yaunare khara amana bodi adumai tawnu fatte haina khami kari naram chatti sumdraga ngakpi ba habidi kaino nakhoi na pokpa nasa nasudubu kayam phaduino mayumgi mi kau aduna farani mayamado kanna launarei thamoida hunba mihun don thinbagum makhol haugalaklaga upai leijadraba pombi sekla ani do wa khanarakle kamdousi haibano lona ngangna bawado taramale ngasai gi yunga unupaduna khwaidigi ahiba asingba saraduna wayelai kamdou bahaibu hanulam cha nang nupi se puraga housing mang chatkadabani atai mafam da satpa yaroi aikoi leikai asida thaigadabani ato mafam da thaini haina satkhraga nayum da ka kaimata tawdaba saduna sangna khiba yaroi nakoi gi thaifam aina sinbini aikoi yumda leigadabani wado tabada ibesa ngasai makai khangjinduna leiramba pi gi pal ningkhaiduna lepa leitana sintharakuna makhol thongna kapkhalai isa pisakto kamai tawduino mama lakte haiduna kabamani nasado kai lehoi ipamda is nasana napamda thaidoklaga nangna sida leisabi saramiba nawa laude nasana nasagi thokpa nangna nangi thokpa law haujang mang thaige law nakalda taba sajai ado paikhatpaduda ibosau amadi ibesa haugalai kapna khong thangba haurai yungau bunupa aduna mamang ithang thangi mathangda ibosau ibesa mathangda laikai gi miyamna maningda inaduna lai kayadi fajare asiba migi photo da thetpa langi lai pareng amamam siraga singyagi lambi dagi hungi lambi haijilakpa aduda lakpadudi onthokpa haibadu tare tawribase mayamdi harauri karigino di khangdana ani dugi thamoidadi kari khalamgadabano haibangamde don yaudrasu makhoi ani gi nakongdadi masa da hulliba mihulgi makolgi tanthada makhong thangli tanchana wai masa sige aiba Narendra Ningomba pumna makoroi boina thagatchari